kaidobai admaina phungna from December to February kaidoni lambi gi road side sidane poppy flower se yam phajana tharaga leidoine ba kaidobai tharino kaidobai admaina phungna tharaga phungna singnaraga tharino ba si thari ba sigi maram khara lei masi Colombia ra Mexico da leiba kanogi ni moi study gi matungina ekoi gi similarities mayam sida poppy thari ba mayam se ayambana ne laira ba ngaktane ba maramdi lamching si chingi khunjing sida kaidoi ekoi kano leite ba lambi thong leite infrastructure leite market leite leita banina mafam du da ekoina ching phau tharasu mairen tharasu insang napi tha taragasu nang mairen du opium kilogram amada 60,000 pi ba magi season matamda nang mairen 60,000 gi puthораken khallasine ching lambi dagi opium dri nang nanganda kilo manga po bada nung marakta leitangai marakta lambi leita bada nang trekking da lak bada kaisuna te ba irai lai na aisu po bangam ni loinga moidra ne nang mairen do lisingum phugi mairen ju kamai puthoraka dage ba po bangam gadra ne ngam gadra ngamoi ko at the same time po gari su leiren khalase ba lambi leite ba lambi leite adugi mathang da market leite ba thereby agriculture se tinjak tha ba se incentive se leite ba farmer mayam sida leita banina hingdaba yadi jingnung dadi kaidore they need easy money paisa si darkar oirakpanina kaidore aduda along with the support of militants laloba mayam amna support tawi ko support tawraga mokhoi sida adugi protection piraga yam sawa political factor mayam ama laigre adu ai mafam sida nainararoi tawbadabu protection se piraga moi poppy se tharaga hena lucrative oirabanina poppy thare chinjak thadreba chinjak thadre at the same time kaidore ecology si kamai devastate tawre chingmai ne ba slash and burn da moina yanthali se slash and burn si yanthalaba matung sida we decide mayam ama hape we decide si round up haidana monsanto ki yam phattaba we decide amkhang ni ma se non degradable ni it is going to be there in the environment permanently sigi we decide mayam si hapa kan sida fertile ohela ka with mayam si halaga nang poppy se thadoi ne ba poppy thaba matam sida mu kaidore fertilizer mayam am sizinarane ba chingdagini ko entire adugi chingdugi catchment area loina makse valley do oiro chingdo oiro aduda leiba jiba including human beings akoi loi affect tawdoi ne ba adugi effect tawrakpaduna kare environmentally devastated tawre health wise akoi poison tawre ko aduga adudagi tholei ba drug tuna akoi da mu onjalaga akoi na charaga mingonda yonba akoi su dum chari sini dana pulap akoi gi entire generation se akoi amukta ngasi gi manipur da lairiba khudong thiba se ngasi dagi hena khudong thiba se drug tagi manipur gi history da lai gitri thajabibra ngasi lebiba hujik manipur gi state se sida drug tagi lairiba threat se sidagi hena chawba se at any point of time in the history of manipur akoi laitri bane akoi kai dawgadage sine as a youth maramdi akoi gi health leitraba matamda naha leitraba matamda akoi gi lebak se kanana no inherit ta hokdois akoi gi mathang da noina inherit ta hokdoini noi gi mathang da noi gi nasana sune inherit ta hokdoine adudi manipur se karam makhal gi manipur thanamba pami akoi na karam makhal gi manipur inherit ta hoba pam ge ba akoi gi sai suna sigi question si lak pasidani hujik am luri se aduna masida lakadoriba pochidi yam comprehensive oiba akoida solution ama darkar oi sigi comprehensive oiba solution se drug khatangi oina solution purakpa yaroi taba youth mayam sigi so pull up yauba solution ama purakta ba yaroi ba masigi policy si education system sidagi hauraga akoigi economic program ama darkar oi economic program sida ina ngasai haijagi ba akoigi agricultural sector da lairiba 60% and above se sigi moigi activities sing se akoina hana yokhatpa ama mathau tai government ki mating sangi sida sarkar kano lanai mathandana oithokpa yaroi maramdi capital leitaba capital leite solution lei